ꯌꯥꯔꯦ ꯆꯤꯡ ꯑꯆꯨꯕ ꯆꯠꯅꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯃꯔꯣꯏ ꯋꯥꯠꯄ ꯃꯥꯜꯂꯦ ꯈꯤꯇꯪ ꯃꯤꯈꯨꯕ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯁꯤꯡꯖꯨꯅꯦ ꯆꯝꯐꯨꯠꯅꯦ ꯚꯤꯗꯤꯑꯣꯒꯤ ꯃꯔꯛꯊꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯖꯔꯤ ꯃꯗꯨꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 28 ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ MSFDSꯇ ꯃꯅꯤꯄꯨꯔ ꯐꯤꯆꯔ ꯐꯤꯂꯝ ꯌꯣꯠꯀꯤ ꯊꯃꯣꯏ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯔꯤꯂꯤꯁ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯗꯥ ꯁꯤꯂꯩꯕꯒꯤ ꯏꯇꯩꯃ ꯗꯣꯅꯥ ꯑꯣꯏꯅꯥꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯕ ꯐꯤꯂꯝ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯐꯤꯆꯔ ꯐꯤꯂꯝꯕꯨ ꯄꯥꯝꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤꯗꯃꯛꯇ ꯇꯤꯀꯦꯠꯁꯤꯡ ꯑꯁꯤ ꯑꯣꯐꯂꯥꯏꯟ ꯑꯣꯏꯔꯒꯅ MSFDSꯇ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯑꯣꯏꯔꯒꯅ ꯁꯤꯗ ꯊꯣꯛꯍꯜꯂꯤꯕ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯃꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 23ꯒꯤ ꯃꯃꯥꯡꯗ ꯇꯤꯀꯦꯠ ꯕꯨꯛ ꯇꯧꯕꯤꯕ ꯀꯛꯄꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯣꯇꯔꯤꯒꯤ ꯁꯤꯁꯇꯦꯝꯗ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯍꯨꯝ ꯈꯜꯂꯒ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯄꯤꯖꯒꯗꯣꯔꯤ ꯄ꯭ꯔꯥꯏꯖ ꯑꯁꯤꯅ ꯂꯨꯄꯥ 5,000ꯅꯤ ꯍꯥꯏꯔꯤꯕ ꯔꯤꯂꯤꯁ ꯇꯧꯒꯗꯣꯔꯤꯕ ꯐꯤꯂꯝꯁꯤꯒꯤꯗꯃꯛꯇ ꯇꯤꯀꯦꯠ ꯊꯥꯕ ꯍꯧꯖꯔꯦ ꯑꯗꯨꯅ ꯇꯤꯀꯦꯠ ꯀꯛꯁꯟꯕꯤꯔꯣ ꯃꯅꯤꯄꯨꯔ ꯐꯤꯆꯔ ꯐꯤꯂꯝꯕꯨ ꯄꯥꯝꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯝꯐꯨꯠ ꯆꯥꯔꯕꯅꯤꯅ ꯍꯧ ꯌꯥꯔꯦ ꯃꯩꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯪꯇꯛ ꯇꯧꯔꯒ ꯆꯥꯕꯁꯤꯅꯦꯕ ꯌꯥꯝ ꯄꯥꯝꯖꯩꯁꯦ
ꯃꯍꯤꯁꯦ ꯈꯤꯇꯪ ꯈꯧꯍꯟꯅꯔꯦ ꯃꯍꯤ ꯈꯤꯇꯪ ꯂꯧꯔꯦ ꯃꯍꯤꯁꯦ ꯈꯥꯕꯤ ꯐꯖꯕ ꯑꯝꯇꯪ ꯂꯧꯔꯦ ꯌꯥꯒꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯌꯥꯝꯃꯝꯗ꯭ꯔꯦ ꯒꯣꯡ ꯒꯣꯡ ꯆꯦꯟꯊꯔꯒꯦ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ